Ngasi numidang wayrang phongkhiba panam pause adigi maruoiba pau khara khangasaraga miyamda khudo tamjage. Urkhul ke Naga territory da Kuki gi lam inchi ama phaoba yaode NSCN-IM. Maitei lakpa yaru haina thingluba Kuki job balance volunteer Eastern Zone gi mathakta NSCN-IM na akanba warning tawkhre. Tourism Director Puja Elangbam Bairo da Urkhul yaukibaga loinana Shiroi Festival pangthokpham yengsingkhre. Atamnana furup amabu athingba pikiba warol khudakta handokadabani TNL. Kuki singna kuki leni haijariba sigi inchi amagi lamsaru Urkhul ge Naga territory da yaode laite han NSCN-IM na phongdoraduna tha asigi kundagi kungumari phaoba Urkhul da pangthokadariba Shiroi Lili Festival lising anika supna kungamanga da saruk yaba lakpa akangnaba community amada athingba piba yaroi haina Kuki jo balance volunteer Eastern Zone KZBBEZ ki mafamda warning tawkhre. NSCN-IM na thadorakpa cherol amada KZBBEZ na tha asigi taraga mathoida cherol ama thoktuna handak pangthokadariba Shiroi Lili Festival lising aniga supna kungamanga da saruk yanabagidama maitena Kuki balance natraga territory phautuna chatpa yaro hana athingba thamkhiba adubu akamamongda kandem tawrakle. KZBBEZ na Urkhul District manungda akaknaba khul kharabu makhogi territory ne hana phongdoragliba wafam NSCN-IM na kana yadabaga loinana Urkhul District manungda Kuki na khundaba mafam kharabu makhoina Kuki lenge saruk oina phongdoragliba wafam adubusu reject tawraduna Urkhul ge Naga territory da Kuki leni hariba sigi inchi amagi lam saruk yaode. Maram asna Urkhul gi Shiroi khunda pangthokadariba Shiroi Lili Festival lising aniga supna kungamanga da saruk yanaba lakpa touristing da apanba ayepa pipa yaro haide. Sirol asina makha taraduna festival asida saruk yanaba lakpa akaknaba community amada da athingba apanba piba tarabade maduda NSCN na tumina laithokloi hainasu KZBBEZ ta akanba warning tawrakle. Festival asi endanger oiraklaba state flower bu yokhanaba paujel pibada natana akoibagi mausagi khal kahandanaba amadi tangkhul Naga amasung atai Naga community singi culture heritage ki saruk amasu oiriba festival amani haire. Karigumba makha tana KZBBEZ na asigumba warol matungda print amadi social media thadorakpa tarabade madu NSCN amasung Naga miyamda singnabani haina laugani haire. Maraksida tha asigi kundagi kungumari phaoba Urkhul ge Shiroi khulda pangthokadariba festival asigidama Manipur government ge Tourism Director Puja Elangbam ngasi bairo da Urkhul yaukibaga loinana festival pangthokadariba mafamsing yengsingkhre. Khongsat aduda tourism ge secretary na chingba makok thongba official sing kayasu yauki ningsingba yabade tha asigi taraga mathoida KZBBEZ na thokiba cherol amada pangthokadariba festival asida saruk yanaba maidai amata Kuki balance territory phautuna chatpa yaro hana warning tawrakhibani. Amaramna Shiroi Lili Festival lising aniga supna kungamanga da saruk yaba lakpa akangnaba community amata da athingba amade apanba piba yaro hana tangkhul Naga long TNL na akanba warning thamlakli. TNL na thatorakpa cherol amada akangnaba community amabu festival asida saruk yaba lakpada athingba thamkhiba mari lenava organization aduna makhogi wafam adu khudakta handokadabani haibaga loinana TNL na tha asigi mapalda cherol ama thoktuna TNL ge jurisdiction manungda lanai miyo natraga khunna gari amada khamdana check tawbagi thabak chathaba yaro haina khangankhiba laikhiba adu ningsingnaba wafamju thamlakle. Makha tarapa pauda May 13 ta Guwahati da Kuki jo MLA sing amadi CSO singi mifam pangthoktuna Popular government semagi matang da khanagadari. Lakliba May 13 ta Guwahati da Kuki jo MLA sing Kuki jo council amadi suspension of operations su group singna yauna popular government ama semnabagi matang da mifam ama pangthoktuna khanagadari. Ngarang Churachandpur gi Rengkai laiba ring auditorium da Kuki jo council gi ahanba governing council gi mifam amana tha asigi taraga tarukta Kuki jo MLA sing yauna mifam pangthoknaba warip laukibani. KJC gi ahanba governing council gi mifam aduda UPF amasung KNO gi kangpokpidi lairiba luchingba singsu saruk yaki haide. Puducherry gi Union Territory model the Indian Constitution gi article 239A gi makhada Kuki jo gi oiba separate administration semnaba wafam mifam aduna amu hana chetna phirep laukhi.
Kuki zo taba district singi civil society organization sing amadi tongan drive singi lusingba sing saru yaki. Mifam aduna Kuki zo council hena saktho anaba masigi thaupuba masing henga hanaba. Council asigi constituent body sing da sab manaba sakthung phanganaba maungda comprehensive oiba budget ama draft tauba. Kuki zo ge separate administration ama lehenba. Kuki zo council ki haujik leiriba principal sing ahongba lehendaba amadi popular government ama semnaba tha asigi taraga tarukta Guwahati da Kuki zo gi MLA singa punna mifam pangthokpa haiba warep sing asi governing council ki mifam na warep lawki haire makha tarak poina kanglei pa ki mairagi paukse degi maru eba pau khara khangasar raga myamda khudo tamjage accident da miyoi ama gari ahum sokre ngasi ayuk pung 5:10 rom taba matamda Tinim lambi da Kaisampot lomdagi thorok patata number NL07AA2761 na Teraromdagi thorok pa car number MN06LA21 ga Kwakaithe Grazings makhada thengzilaga meter janing muk chenduna puraklaga Kwakaithe market phaoba yorokpadagi miyoi ama sokre car thorok pa miyoi adudi Sinam Robindro Singa se yankhai mapal apokpa Sinam Kiso Singa kawi Laifam na marom tu hilan makha laikadagi ni Miyoi asi phibam luna sokpadagi khudakta NSCN hospital da pukhatuna haujik laikanari accident aduda Kwakaithel bazar mayada khamduna thamba activa ani MN01AM 8176 amadi MN01A6 4894 amasung heavy duty mope MN06AC 2492 su chauna amata thoki makhatara papauda Jiribamda mar nupi amma kangchup chingkhongda Kuki kanglop ki miyoi mari hatkibaga mari lenana lalauba ahum NIA na fare makha tarapa pauda Kolkata airport manungda mere pass bomb hei hairuba maitei masa ama security na phajinduna thamkhre Kolkata airport ki Mumbai tamna paigadaba Indigo flight ta tongadaba maitei masa amana mahana tongadaba flight adu bomb haiba wahi palubada ki Kolkata airport ta Akiba angakpa saktam ama oikibaga lonana maitei masa ado security na phajinduna thamkibaga lonana bom thiba hombagi thabak chathakibana maram oiraga pricing matam thengthana paikhre hairi thaudo asi haukiba ningthokaba numiki nungthil pung ama makhairom taba matamda Kolkata airport ta thokibani hairi pawasina makha taraduna hai Kolkata airport gi Mumbai tamna paigadaba Indigo flight number 6E5227 na tongadaba masagi sahi 16 rom suraba Segar Road Konjeng Hazari Lekaidegi Regal Songthamna airport aduda leiriba Indigo security officer amada Hindi londa mera pass bomb he haiba wahi hairubani haire hauji India amadi Pakistan ani ki marakta lainariba mari asina maram oiraga India gi tonga state singda leiba airport sing thingjuraba matung hangdokhibaga lonana Kolkata airport asu akanba section thorang lokhotpagi saruk ama oina passenger sing amadi loina rakpa polam sing tangka ani ahum thokna check tobagi thabak sathaduna lairibani